Hauzik Myanmar da leibak adugi lalhobasing amadi Myanmar military junta leingak anigi marakta soknariba akanba lan asina maram oiraga Myanmar da leibak Kuki kaya Indo-Myanmar border Chensillakpa amadi Manipur da Chensillaktuna hauzik Kamjong district da Kuki singi refugee camp hanglaga Changjafam Louduna Leiri Myanmar dagi Chensillakliba Kuki refugee sing asi Kamjong district ki manung chanba Phaikhoi Christian Church ki makha thangbada leiba lampak amada khudaki oina yum kaya marum saduna plastic na kuplaga leiri Myanmar dagi Chensillakliba Kuki refugee sing asi chapchaba masing kaya no haiba hauzik phawbugi oina ID news na khangba ngamdri adumakpo Kuki refugee listing amarom di oiramba yai makhoi sing asi ki marakta pikliba angang singsu yauri hairi Manipur Lengana Lokadakpa Cheksin Thorangi Saruk Amo Oina Hauze Kamjong District Changjafam Louduna Leiriba Kuki refugee sing asigi biometric lobagi thabak ngasidagi paikhatpa hokre Kamjong District Police amadi Kamjong District Administration asu mafam aduda akanba Cheksin Thorang sing lokhatuna Leiri hairi Phaiko khumuna kolang Sopi galjam ho hivin phaiko kumun ako umsavin kem ho ka sapi vin etihin rom save mo himi za sagi jagit velai tavin to tal hung le ni sang ho hung walai ta phaiko ko chu hin hin hồi cái hoa hin không buồn nhẹ gọn rồi hin đang khu nằm ra hin tại